Maruoiba paong katanga mayam da share tawzaramge positive oiba miyoi sinnaraktabdagi irang thokhrei Churchanpur district ta Hangba BK Tauna High School ki quarantine center da leba miyoi ama COVID-19 positive oire have a report phangladuna miyoi adubo medical team na lakhotpa chatpada center aduda leiribe inmate singna miyoi adu lotchinduna thamkhiduna khusinnaraktabdagi police amadi inmate singi marakta muknaba thokhrei police ka naknaba source tagi phangba pawgi matung inna thaudu asi ngasi ayuk pung 10 rom tabada thokibane heiri quarantine center sida leiribe inmate singi COVID-19 test tawkhibagi result ngarang athengbada lakpada miyoi ama positive oibadagi ngasi ayuk pung 8 rom tabada medical team amana miyoi adu bolokot pasatke maduda center aduda leiribe inmate sing aduna positive oirba miyoi adu pothuro yakhidi heiri loinana center adugi ground floor gi thongsung lonsin ki heiri pungkhai amaramda medical team adugi inmate singe wangang naraba tungda yanaba puraktabdagi police ta pawpi duna additional HP na lusingba team ama laktuna miyoi adubu lokhatpada mating pangnaba honaki masidasu pungkhai amarom police ka inmate sing aduga wangang nabada yanaba purakpa ngamlaktabdagi amadi ningai sangdanaba kyamarum tholakpadagi police ki makedigi khut thaba pau yakhi heiri matungna police sing aduna akanma section thorang lakhatuna positive oirba miyoi adubo center adudagi puduna Churchanpur district hospital gi isolation ward ta thamki heiri panbadi yabadi quarantine center asida mapandagi state asida halakpa miyoi humpugi mathakta leiri makhoi sing asigi asisu imung manung oina punna leibana ayambani haina pawsna makhatana su phungdukli